Rocket Tongdana Changna Sarga Kaba Fangba Article asibu ibirakpa Romendrajit Moirangcha Dharma khudingmakpu loina ikai khumnajavaga loinana Lining Lysol khudingmaktagi lakpa miyoi khudingmak miramchat hairiba dharma asida changba yagane Adubu miramchat hairiba dharma asida changkhrabadi miyoiduna hana miyamna yadaba mawongda huran chinthi tawduna Aranba pambaina maral paikhalamba sing madu hana miyamda yanthoklamgadabane Anouba lining Lysol asigi laisangdadi Christian singna Bible pairaga Jesus khuramba yagane Muslim singna Quran pairaga Allah khuramba yagane Hindu singna Bhagavad Gita pairaga Krishna khuramba yagane Buddhist singna su makhoigi isor khuramba yagane loinana mitai singna su sanamahi pakhangba khuramba yagane Dharma haibasi khunai gi achumba amadi afaba thabak tausi haibani Taibang panbu sembirakliba laisemba mapunadi miyoiba ikoise kok ama khong ani khut ani mit ani naton ama nakong ani asumna chap manana sembi sabirak e adubu malem taibang pangi miramlen yaurakpadadi tongan ba dharma gi fizol sesin badagi chap manaba miyoiba ikoi masel khaibung tahalle Dharma asigi maruoiba paujelde mibu kihallaga machin mensillaga thamganu Nasagi asoiba aranba sing adu mingonda taisinaganu Nasa makpu Krishna Jesus Allah natraga ibudo pakhangbani haina khanjaganu Nangna tawriba khudingmak achumba afaba ngaktani haijellaga miyamgi mamitta utsaisinganu Nangna tawriba phatta kanglon sing miyamna sitnana ui loina khangi Nangna miyamdagi singba heli khanganu Sangjawgi hawai thongba chagadra khanbadagi haidokpa ngangthokpa kibagi wane Ningtam phiral wangna paihaliba matu chomlabana khut adumakna lairaba kayagi khawri charam metlibadu khudakta thadok makhoibu maningtam hallo chaba ningthina phanghallo leifam peyo maningtamna leijaramba jati kayabu khongpangna itana netkhai pap nate khanbra Chinda ram solaga pidolaba thawai kayabu hingna sairiba I tairaba nayadu khigalakanu madu khwaidagi chawba papni ramnasu yaroi Rabonasu pamloi seng hawai thum morokta thika tawbadi minasu yade lainasu yaningloi adubu coronavirus ta thika tawribasidi minadi sungya yaningdre supnam sakti haibase tawriba midunadi yamna nungaijaramgani adubu miyamnadi khangbada yamna wai haibase matam leiba kivikta kawroidabani malemda leiriba dharma khudingmakna piriba paujelde taibang pan asida leiriba thawai panba khudingmakta hingsa tawganu Isagi ta khangano atopagi su khanba tamu haibane Nangi nakhong nakhut haksang kayat khudingmakpu nasana nungsijariba dugum atopa singbu thamoi sengna nungsibiyu Bhot khombage hogdong tat yaudana miyamgi damak puksel sengna kathokpa tamu Aran khubam phangani rocket tongdravasu changna sarga kaba phangani Corruption gi badanam charoi drug lalonbagi chairak phangloi Khwaidagi chawba pap hairabadi wadana nungainningbasini amambadana saramchat anganbadana miramchat lamsat ani thokanu lai kanana su yaroi ikaibana mai pomthorokadaba natte haiba wakhaldu ngasidagi pamna thadokro miyambu namthak tawduna natraga kihallaga maral mathum paikhanaba honariba mira sara karino khangdraba jibasing ase ngasidi lai mayamna mathau chinbadagi chairak pihogdrabasu Makhoigi lichat chajatpu mayek sengna khangliba uriba miyamna nongmadi soidana makhoigi asengba mayumda ningthijana yahungani Leibak miyamgi damak thawai katkrava thoba singi mongphamdade miyamna ngase manam nungsiraba leisu kaya saithanari Amaromdana miyambu nungsimanbadagi chawkri munariba thokwala sing asina leikidraba matamda makhoigi mongphamda leikalusi haiduna masa sagan laktuna chinglurabasu Yagadaba midi thibada khitang wagadra khanjai Sagidi dharma haiba ama tongana leite Amaromda miyoiba aikoigidi dharma amasung miramchat haibasi tahaudanaba yamna chena sana lupadagi hena khutpai chena paisingadabani miyoibagi miramchatpu phajana ngakna chatliba khunai adu thongmanana chakhutkani Sahar khungang natraga ching haiba leiroi Lamhen tu henba farak taba khara yaurakpadudi miyam sangduna adum ingna chikna loisinbigadabani Masini santi oina chawkhatnabagi amatta ngairaba dharmagi laiwa
रेडियोदा टेलीविजनदा अमदी खबर कागजता लैता लाइरसिंगी फजरबा खुदोंग चाबा मयाम तोइना लाउथोकपिरगा मदुगी महैना तिनफा काकफै तिन कांगुंबा मियोइ खुजोक खरदा फंगनखिबा अदुगा लाइरबसिंग हिंबगी फिबमना नोंगमगी फसिलक्तबा हाइबसे ngasi kadarwala singna miyam gi chakhaudda yopak na tawraga sanaba mitrangni laibak miyam da aphaba saduna namthak tawbiraga thabak oina pangthorakpa matamdana senjau paiba miyoi khujok kharagi yaiphanaba ngakta tawribadu khudakta lepu economic sector khudingmak privatize tawge khalibadu mikupsida tokadabani asiguma thabak thawong ase lai makhal khudingmakna yaroi laibak miyam ya laukraba wathok amabu tumina suru muruda loisilage khaliba sakti leraba amrispuri phajai ko na khogi wakhalon se phatta loksingdi lamui hanubana loina khangbane maga phajana tathok tasin tawminarabadi mathangi election da bot kaba soidrabane masi pumna makse mitaigi larai lathup haiba puya aduda maichau angom gopi masamakna sugaina ibiram libane matang asida layoi khraba maichau singna takpiramba mitei pauro ama khangning ningsinglai kana huba corona bu sizinaraga kana huba karbar amadi corruption tawganu mi oina mirakta ningthi jana hingkhige haina khallabadi miram chat thadokanu nasa thabak sudana mi ataibu ot nairaga paisa tandaba mi gi I chuplaga lanai lanthum paikhattaba miyamna warga yengduna nungaina leitaba loinana khunai gi chakhot thorang gi thadarakpa sel mayambu lut tawduna maranai kananaba mawngda sizinage khandaba haibasina khunai gi athoiba dharamane miyamna yadaba huran chinthi tawba drug karwar tawba sing nongmodi nangna lansin jariba naral gi chapchaba chairak phangani haibasi kauganu oida pada tawduna huralaga hojik car tongduna nayum chawna saraga nungai thoklibadu papna thallabani nongyuba yumduda thabak wana sururuga halakpada chara nama charaga lelibadu asengbadi lairebadugi pap natte amaromda yumlon naribaduna chakbal chawna khajilaga wangna sariba building gi AC room gi kaduda ahawba mathel chaduna nungaina leithokpa ngamliba mahaktu pap langsin jaribani maramde akut atong manadaba maphamda nong churabadi akutpa maphamduda hanjin ising thumgani madu phahange hairabadi leite manana temthokpana achumba scientifical oiba khongthangni dharmagi lairik amatada corruption tawba yai drug lalonba yai migi maral mathum huranba yai haina yaude amaga hatoknaba haibasisu dharma amatana yade laining laisol khudingmakna yadaba pumnamaki yeknaba mayam ama ngasigi khunai asida koipai paiduna leire tongan ba manadaba dharma mayam leibasina mi otpa pamjariba mioi singdasu otpada hena khudong chahalle asumna masoi thengnaduna leirabadi miyambu otuna aranba tawriba mioi sing aduna hena khudong chaba phangani amaromdana ngasigi society asida huranba hiba singba mi kharana aranba pambai sizinaduna paisa pairaklavade mathona mabudi marau singna huran jaribani aikoi noina ngamba natte tawjasunu kaino haibagi chanabi ama universal culture gum miyamda phawhalakle miyamna toina hainai lairikta su yawe suba lepkanu hotnaba kallo lakhigani nangi sunongmadi purnima masidi sahityagi wane suna nungaiba machat phangdana punsi kemkiba kayane hojiki chanariba system asida aina upai kaya sizinaduna paisa paige hairabade miyoi kharade awa phamda tahanba natraga miyoi mayamgi humang mamalbu suptaba sungyamak yadre khudam oina asumna hairabasu yai madudi miyoi chama chap manana kanna su nomduna hotnabada loina paisa paigadra kaidaunungda pairoi maramdi chamada ani natraga ahumna atai singdubu namtharaga paigadaba mangaire miyoi babu nungsiba achumba tauba aran babu dandi piba asumna dharma khudingmaki panthungse yaunaba dharma khudingmaki apunba sakti ama semgatlase matamduda ngasi aikhoina thengnariba tahai uhidraba mayamse muthatkiba soidana ngamgani